Home Ministry gi team Kuki NP Manipur gi mihut sing unaram laba matungda Delhi pangkhre. Lalaw lup sing Arambay Tianggol ga punna thabag tawminari haina Kim na maral sikre. Ministry of Home Affairs na Manipur da thogliba irang asi yangsin labagidamag tharakliba akhanaba team adu Kuki Jogi body ama oiriba Kim Kuki NP Manipur gi makok thongba thaupuba singa unaram laba matungda ngarang numidang pung mga minute ni fuga mga da Air Asia flight ta New Delhi gi damag Imphal thadokre haire. Press na fangba pau gi matungin na AK Misra na luchingba Ministry of Home Affairs ke mi ahum na saba team maduna Arambay Tianggol unakraba matungda Kim gi mihut singa su unakre haire. MHA ge team ga unabaduda Kim gi maikay da ge Arambay Tianggol na ay na yadaba moong da sophisticated kulay lising taruk loma masong maru kaya paisinduna thamliba se Manipur government na piba ne Arambay Tianggol na hausik tampak ta base tauba insurgent group singa banner amagi makhada chatminari hai na maral sire tha nipan helaklaba irang ase loisinaba lambi thiba lakhiba Home Ministry gi team maduna irang ase gi waroisin purangna bohonabada arubo oigani haibagi wafam Kuki NP Manipur gi maikay dagesu makhata na phongdoro ki haire panba yai Ministry of Home Affairs ki akhanaba team maduna tha asigi kungani thoigi numidang pung manga ga minute kunthra ta bada akhanaba flight amada Imphal da thunglabaga Arambay Tianggol gi luchingba singa unaduna wari sanakhiba nei Manipur gi Rajya Sabha gi MP Maharaj Sanajawba Laisemba gi yumda unabaduda Arambay Tianggol ge maikay da ge Manipur da ing lising amaga chamapan yangkhay mathoi da base year oiraga NRC pangthokadaba nei Kuki militant singa chathariba su suspension of operation ase khudakta tokadaba nei Manipur da changsilagliba Myanmaris refugee singa se Mizoram da thindokhigadaba nei Manipur ga Myanmar ga tainari bangam khai sambal khagadaba nei state asidagi Assam Rifles lauthoklaga atopa Central Force amana mahut singadaba ni amasung Kuki singbu ST list agi lauthogadaba ni haiba demand tawkhiba nei Ministry of Home Affairs ki advisor AK Misra Joint Director IB oiriba Mandip Singh Tuli amasung Joint Director SIB Imphal oiriba Rajesh Kumblege team maduna Imphal da thunglakhiba adu Arambay Tianggol na maitay MLA amasung MP singbu ngarang kangla da kauraga mifam pangthoknaba khangankhiba matungda nei Arambay Tianggol gi maikay maitay MLA sing amasung MP sing ase pangthokadoriba mifam adu da soidana saruk yagadaba nei karigumba saruk yadrabade khudong thiba nangani haina phongdokhiba nei Masigi mathakta January 13 gi mamangda MLA amadi MP amatana resign tauba yaroi haina su khangankhiba nei ngarang Imphal gi senglaba kangla laifam lenda maitai MLA sing amasung MP singa loinana Arambay Tianggol na mifam pangthoktuna Manipur gi saktam kaihandana wagi damak amatoi na wasak lawkhiba nei